COCOMI na thakiba numit mangani gi pokhum oina songtham Bijoyna COCOMI mawa loude COCOMI gi khongthang si case asi manghaning bomali makha taraduna mahakna hai COCOMI gi kihanwai sing adugi matangda public ki mamangda phong na thamjabo wafam khara COCOMI na thakiba numit manga gi pokhum oina songtham Bijoyna COCOMI mawa loude COCOMI gi khongthang asi case asi manghaning bomali haikhre COCOMI gi kihanwai sing adugi matangda public ki mamangda phong na thamjabo wafam khara haiduna mahakna phongdokli madudi ahanbada tronglawbi mihat ki matangda aina media da phongdok sakiba wafamsing amasung atai warol mayamdu chamada chama sumaba ngaktani aduk mayek sengna hairo faw bhap tadrabade IQ khara update tawbiu ani subada case asi criminal case ni mihat fasing faba ngamba agency singna faba ngamdringaida loine expose tawnade mihat pasing lot khini chen khini logi matung inna logi process amana dandi pigadabani mob justice ki room piba yade darkar leirabasu government ki competent agency amada confidentially sinagadaba material ngaktane ahum subada COCOMI gi khongthang ase case asi manghaningba mali mihat pasing adu nanthok tuna sen khraga makhoi gi aranba narrative kuki narco terrorist singna hatpani haina makha sathaba yanaba plot amani mari subada khwaidagi maru oiba amana COCOMI na aingonda numit mangani gi matamga tharibadugi authority kanana noida fi nakhoida court amagi power lei haina khanbra manga subada nakhoina kihan khangallaga dictate chalaiba yaba regime adugi manungda ai leijade chamjaraba praja singda tawba thok to aingonda tawbirakanu numit mangani da sengdokera 20 days da sengdokera aigi kusini tawbatapu mihat pasing amasung conspirator loinamak aina jail yohangane mayam sungaibiu matang sadane advertise tawrurade case asigi phongpham thokpa result mangkhini taruk subada 31st August 2023 COCOMI gi missing yamlaba thomi sing Jitendra ningombam na lit tawraga aigi yumda ihanbala khibadu ningsing biribra kawbiradi aigi CCTV camera da record tahoba video footage leizari wari sanabagi audio record su lei wari loi fatringai da noi mayam sen khibagi record su loina lei asuk kuibasi aina noigi izzat yengbiduna lotlaga thamduna laklei taret chubada samjillabada aina yamna nolukna amadi gizana COCOMI da hangatchari madudi ai songtham Bijoy singhana COCOMI mawa suklou lojade achumba pambiba miyoi sina makhoigi false narrative mayam sidagi liberate tawbiu natrabadi loina manglani matter asida wa makha targumsi thomjan bige hairabasu handuna chelaroidaba firepka loina na thomjan birau hal oirabasu ai chenjaroi haina mahakna with warm regard songtham Bijoy singa haina thagalakhi